Humanity Service Group ama oiriba like-minded group LMG Manipurna lamdam asigi awa ana taraba imung kayada leptana mating panglapagi sarukama oina Hairok ACG manung chanba Hairok Bazar maningda leiba Ningthauzam Premkanta Singh yum ngarang numidang pung nipan makai trom tabada electric short circuit tagi haurakpa maina chakre haiba pau tabadagi khudaki tengbang oina LMG Manipurna lupa lising nipan mating pangkre yumai haurakpa Matamaduda yumdami leitaba tanjasu oikiba matamdani ngasigi khongchadada Vice President Jivaleta Songtham Secretary Ozit Sorokhaivam Assistant Secretary Surendra Ningomba Assistant Secretary Rameshwar Elangbam Executive Member Birla Salam Amadi Member Zoy Kumar Thokjom Boinau Maibam Nachingba Maruiba Member Kayasu Saruyaki Khongsat aduga mari Lenina Secretary Ozit Sorokhaivam Fongdo Kibada Mioiba Ekoi Kudong Tiba Kayana Langoi Chanduna Hingba Punsini Ekhoigi irakta awaba taraba matamda mating pangba haibasi mioiba ekhoigi yamna fazaba chanarolni awaba taraba matamda mating khazikta oirabasu pangsi loinana hojik asi achet awan tha matamni yariba makai chamada chama maihau langpok tholak ba cheksin minasi amadi yumda fire extinguisher thambagi chanabi lehalasi haina fongdoki Maramaduna sigumba awaba taram matamasida mayam changna mateng paminasi maramdi miyoiba haibase karinu haraga aikhoigi irakta mat awaba tamatamda mateng pangbagi phajaba chanabi se masi saukhallanduna aikoi punna nungsi chana leminasi awaba haibase tajage haidana go kananasu khanba kanasu leiponte aikhoina ayuk ek kon hawgalakpada nomagi nungai yai phaba numit uhenbi waidana hairabni adu khudong thibasi di tambang amdabrina ngasi khudong thire ngasi kanada hayang kanada tamngam nate imung asina hojik tumna bas adi chafam thakum koi meman ta leibase mayam punna koi short to minasi haiduna laimandi group ki makai dige khwang chaju tara lonodra hajari